Thauram tabiribasingbu ahanba maktada Diamond Quiz. Thauram asida adombu Sanjit Saikhom amadi Nirmala Thangjam Anina taram noksabaga loinana khurumjari. Diamond Quiz. Thauram asi Manipur University ga khusamnaraga sandoksaba thauramni. Thauram asida adom su saruk yabiu. Thauram asigi laiting adom na hapiu. Haujik ahanbada mamangi episode aduda thamjakiba wahang amadi paukhumsing hana khangminasi masigi matungda thamjakiba wahangsing asigi achumba paukhum kana na chumna pibirei haibadu mayam punna khangminasi. Mamangda thamjakiba ahanba wahangda Halley's Comet ki khungsat matung ina Mathang karamba chahida thoklakani haina panaribage wahang asigi achumba paukhumna 2061 AD ni mamangda thamjakiba anisuba wahangda India gi khwaidagi liraba paramilitary force oiriba Assam Rifles asi haudorakpa matamda kari haina kaubage anisubada thamjakiba wahang asigi achumba paukhumna Chachar Lebini ahum suba wahangda Manipur Assembly gi ahanba speaker asi kanano mahak kari furup tribe oibage wahang asigi achumba paukhumna TC Tiangkham Mahaki Furup ki tribe ki mamingna Paiteni Haujik mamangi episode ta thamjakiba wahang amadi paukhumsing punna khangminakhre masigi makha tarakpada amung lokachari thamjakiba wahangsing asigi achumba paukhum kana na chumna pibirei haibadu mayam punna amuk khangminasi. Haujik ahanbada thamjakiba wahang ahum adugi manungda wahang ani phawbagi achumba paukhum kana na chumna pibirei haibadu hana amuktang khangminasi. Ahanba amadi ani shubahangi pakum sumna pibirakhiba miyoi shingdi lamding laishram laikai Jameson laishram Tenta thongkong kaithel thongam sandhya amadi malemnganba sangayampham nungpau bazar Sarif Khan loinana thanga oinam thoi hairiba miyoi sing asuna ahanba amadi ani shubahangi pakum sumna pibirakhiba miyoi shingni Ahanba amadi ahum subahangi paukhum sumna pibirakhiba miyoi ahum khak phangjai kaksingdagi osin mayang lambam wobagai awang laikai ningthaujam yoihenba loinana kaksingdagi Sasikanta mayang lambam hariba miyoi sing asina ahanba amadi ahum subahangi paukhum sumna pibirakhiba miyoi singni ani shuba amadi ahum subahangi paukhum sumna pibirakhiba miyoi singdi sangayumpham nupi madrasa lairaktagi JF Sharmila Sora mamang laikai Abdul Salam Irong Sesabadagi MD Anas Golapati maning laikai Asma Nisha Rising Sun Dresses Thangmai Bantau Complex Thiam Rajendra Luwang Wafong Intan Senapati District Roman Ramroy Inpui Komnau Jiten Tongbram Khangabok Lailam Thokpam Thoksum Arun Singh Karim Bikhok Amarjit Ningthauza Kongpal Singang Bam laikai Ahaibam Rabina Thongnaujamdagi Ranjita Wairokpam Sekmaijin Awang Laikai Laishram Sanajauba Singh Sangai Pro Mamang Laikai Tokpam Nongthang Leima Thanga Khunjem Laikai Ningthaujam Vidyalaxmi Devi Sagolban Teradagi Somendro Oinam Salungpham Maning Laikai Samse Sabam Thaibi Sanu Tokpa Singh Hydroi Pokpi Laikai Jayalaxmi Ningthauja Thawalwang Matabadagi Janita Salungphomdagi Ajoy Laishram Hariba miyoi sing asina ani shuba amadi ahum subahangi paukhum sumna pibirakhiba miyoi singni Haujik aroibada mamangi episode ta thamjakiba wahang ahum maki achumba paukhum pibirakraba thamjakiba episode asigi winner sing adu kana oiramgadege habadu mayam punna amuktang khangminasi. Thamjariba Diamond Quiz ki nifunitoi suba episode asagi wahang ahum maki paukhum sumna pibirakraba winner oikraba miyoi singdi Thiam Konjildagi Manorama Samra Mamang Laibungdagi Laishram Methun Cherapur Salamakok Sangayumpham W Nazir
Ukhongsang Mayai Zapal Laikai Sanathoi Thangzam, Cherapur Mathak Laikai Sangayumphamdagi W Tawhid Ahmad, Khangabok Makha Maning Laikai Part 3 dagi Sapam Rishi Kumar, Sangayumpam near Idigadagi Muhammad Tajuddin, Wangoi Mamang Laifrakpham dagi Wairokpam Somendro, Moirang Santong Awangdagi Toizam Ongbi Sunibla Leima, Wangkhaidagi Omita, Wangjing Lamding Etiamanak dagi Monica Arambam, Yeripok Yambe Makha Laikai Komantem Kananbla, Bisnupur dagi Purnima Konthauzam, Irengban dagi Merina Komuksham, Wangkai Pukrambam Lairak dagi Laishram Suras Kumar, Khangabok Tangkha Laikai dagi RJ Moirang Them, Utlau Awang Laikai dagi Kenananda Lairenjam, Nongpok Sangmai Awang Laikai dagi Yumkhaibam Dayananda Singh, Salungpam Ward number 5 dagi Huirem Sarchandra, Sangayumpam Damanak dagi PI Sajida Sahani, Hangul Awang Laikai near Merciful English School Hangul dagi MD Zakaria, Khangabok Mayai Laikai dagi Thoksom Kisan, Sangayumpam near Idiga dagi MD Fazur Rahman, M Bogendro Singh, Porabi Pukrimapal Impal East District dagi Nausa Laikuram, Chandapur Maning Laikai dagi Oinam Bidyasagar Singh, Samram dagi Bidya Ningthauzam, Tenta Khongbal dagi Kokobin Naurem, Sekmaijin Mamang Laikai dagi Danabir Huidrom, Khangabok Moirang Pali Laikai dagi Singsomba Thoksom, Khongjom Papal Laibong Laikai dagi Konjengbam Ongbi Prameswari, Hairok Part 2 Laimium Laikai dagi Khundongbam Radhakanta, Hariba Miyoi Sing Asina, Diamond Quiz ki Nifunitoy Suba episode ki wahang ahumaki pakum sumna kumbirakraba, Sumna pibirakraba winner oikraba miyoi ni. Tharom asibu saruk yabirakibasingbu hainingai laitana thagatsaba phongdokchari. Makha tarakpa episode singdasu adumak lepa laitana saruk yabirau. Hauzik Tharongi Makha Sathajarakpada Diamond Quiz ki Nifuhumdoi Suba episode amuk laukhatsari. Diamond Quiz Tharomasi Manipur University ga khusamnaraga sandoksaba tharomni. Tharomasida adom su saruk yabiu, Tharomasi gi laiteng adom na hapiu. Diamond Quiz ki Nifuhumdoi Suba episode ta thamjari bawang ahumaki manungda ahan bohangda Manipur State Constitution Act karamba chahida pass tawkhibage. Wahang asi amuk hana ningsingjari. Manipur State Constitution Act karamba chahida pass tawkhibage. Anisuba wahangda Ahanba Lok Sabha Manipur dagi mahut sinkiba Member of Parliament MP ani adu kanano. Wahang asi amuka hana ningsingjari. Ahanba Lok Sabha Manipur dagi mahut sinkiba Member of Parliament MP ani adu kanano. Ahum suba wahangda Mitay singi marakta Ihan hana Christian on kiba misak adu kanano. Wahang asi amuka hana ningsingjari. Mitay singi marakta Ihan hana Christian on kiba misak adu kanano. Thamjakiba wahangsing asina ngasigi oina laukachariba episode asigi thamjariba wahangsingni. Wahangsing asigi asumba pakum thenglabada Mars ki tang nipan irai numit fawgi manungda aikhoigi leijariba mobile number 8119872713 amuka hana ningsingjari 8119872713 number asigi kuthangda SMS oina yohonbirau natragana aikhoigi email address diamondradiokhongjom@gmail.com hairiba email asigi kuthangdasu thamjariba wahangsing asigi paukum thabirakpa yagani. Ngasigi oinadi Diamond Quiz ki ngasigi oina laukacharibi episode asi matang asida loichanjanabigi tanja laujari. Tharom asibu saruk yabirakibasing amadi tharom asibu haubadagi loiba phawba tabidibasingbu amuka hanna thagachaba phongdokchari. Mathangi lakadori baning thokaba numit asida anauba episode amaga amuk soidana unasi. Ngasigi oinadi tharom tabidibasingbu amuka hanna Sanjit Saikhom amadi Nirmala Thangjam Anina Khurumjari.